Chief Secretary Dr Vineet Joshi na thokpa order amana Manipur Hidak managi Pothok shing, shemba, peishinduna thamba, yenthokpa amadi Yonbada Athingba Thamkhiba Asi, Coalition Against Drugs and Alcohol, Cada na Taramna Haina, Cada Information and Publicity Secretary Brojen Angomcha na thadorakpa cherol amana hairi. Cherol asina hai, Ministry of Health and Family Welfare gi Global Adult Tobacco Survey gets 2016-17 gi matung ina India da Hidak mana khwaidagi sizinaba state singi manungda Manipur na ahum subada lay. Report asida Manipur gi apunba missing gi chada yankai panga dasmik amade Hidak mana sizinai hairi. Hidak mana sizinaba asida drug sizinarapagi hawrokfam ni haibase miyamna wakal taminabagi tangai fadaba lay. Chahi nauriba angang singna Hidak managi Pothok sing ase sizinarampatagi atay mayay kaba chinja kaya sizinaba hawrai. Hidak managi Pothok tingbagi khongthang ase maming khaktagi oina paikhatpagi mahut thamoi sengna chathabiyo. Khongthang ase mapung fana paikatlabade Manipur gi naha kaya mayay kaba chinja ke ipakta irak nariba asidagi kharadang oirabasu kanba ngambane. Lainga ke khongthang asida Cada gi maikaidagi su angamba mating pangkani Haina cherol asina makha chana Phongdorakli.